ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ YouTube channel Young Mindsna taramna okjari. Ngasi mayamda ligadawriba wari asigi maming asengba maral. Wari asi haujaraglage. Thaina mamangayda lairaba nupa amana inak khunba nupa amagi mayumda thabak surami. Adubu lairaba nupa aduna thabak tu yawba matamda inak khunba nupa aduga akaknaba khusumalgi maramda yanakiba hainakiba amatta leiramde. Mahangna inak khunba nupa adugi chahi amaga nongma thabak suraba matungda makhoi anigi hainakiba matamdu mapung pharaglami. Lairaba nupa aduna inak khunba nupa aduda mahaki khusumal pibinaba hairami. Khusumaldu akaknaba leiramde. Inak khunba nupa aduna lairaba nupa aduna tauriba thabaktu yengaga chanaba pirakadawbani. Inak khunba yumbu aduna peni ama lauthoraklaga lairaba nupa aduda hairaklami. Se nahaki khusumalsi peni amasi lauro. Lairaba nupa aduna peni amadu laurami. Mapu adubu thagatlamlaga mahangna apikpa turel amagi manakta laklami. Mahangna turel mapandu yoraklaba kanda mahak masa mathanta haijarami. Aina matau karamna chahi amada peni amakhak talibano. Adubu isornadi peni amasi aina talibra tandibra haibadu khangani. Maram aduna madu khangnaba aina changyeng ama tauge. Aina chenjek peni amasi turenda thadabada peni asi isingda tawrabadi peni asi aina tanbani aduga karigumba isingda luplabadi peni asi aina tanba natte. Lairaba nupa aduna hairami, he isor peni asi aina talabadi peni asibu isingda tawhanbiyu. Karigumba aina peni asi tanba natrabadi peni asi isingda lubhanbiyu. Asumna hairaduna mahagna peni adu isingda thadarami. Peni du isingda lukhirami. Mahangna peni adu isingdagi amuk khulami aduga mahaki mapudugi manakta amuk laglami. Mahangna mapududa hairami, mapu ibungo aina peni asi amuk pujaraklabani. Maramdi peni asi aina tanba natte. Ai nahakida chahi amaga amuk thabak sujage. Asumna mahangna mapu adugi yumda thabak amuk surami. Chahi amaga numit ama pharaba matungda mahakna mahaki mapudugi manakta mahaki khusumaldu lawba laklami. Mahangna mahaki mapu aduda mahaki khusumaldu pibinaba hairami. Mahangna mapu aduda mahangna thabaktuga chanare khanba khusumaldu pibinaba hairami. Handaksu mapu aduna peni ama amuk lauthoraklaga mangonda piraklami. Mapu adudagi paisadu laurami. Mapu dubu thagatlamlaga mahangna hanagumna turel machadugi manakta laklami. Mahangna amuk hairaklami, he isor paisasi aina chumna tanba oirabadi peni asi isingda tawhanbiyu. Karigumba madu natrabadi peni asi isingda lubhanbiyu. Asumna hairaga mahakna peni adu isingda thadarami. Handamuksu peni adu isingda lubkhirami. Mahangna peni adu ising manungdagi laukhatlami aduga mahaki mapudugi manakta amuk chalami. Mahangna peni adu yumbu aduda pirami aduga hairami, mapu ibungo paisa asi aina tanba natte. Maram aduna chahi amaga amuk mapu ibungogi yumda thabak sujakige. Asumna mahak yumbudugi manakta leiduna thabak suba haurami. Chahi ama leiraga mahangna mahaki mapudugi manakta laklami aduga mangonda mahaki chahi amada sukhiba thabaktuga chanaba paisa pibiyu hairami. Handamuksu yumbu aduna mangonda peni ama amuk piraklami. Mahangna mapu adubu thagatlamlaga
ꯇꯨꯔꯦꯜ ꯃꯆꯥ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯂꯥꯛꯂꯝꯃꯤ꯫ ꯍꯟꯗꯃꯨꯛꯁꯨ ꯃꯍꯥꯛꯅ ꯄꯦꯅꯤ ꯑꯗꯨ ꯃꯍꯥꯛꯅ ꯇꯥꯟꯕ꯭ꯔꯥ ꯈꯪꯅꯕ ꯄꯦꯅꯤ ꯑꯗꯨ ꯏꯁꯤꯡꯗ ꯊꯥꯗꯔꯝꯃꯤ꯫ ꯍꯟꯗꯃꯨꯛꯇꯤ ꯄꯦꯅꯤ ꯑꯗꯨ ꯏꯁꯤꯡꯗ ꯇꯥꯎꯔꯝꯃꯤ꯫ ꯃꯍꯥꯛ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯄꯦꯅꯤ ꯑꯗꯨ ꯃꯍꯥꯛꯀꯤ ꯐꯨꯔꯤꯠꯈꯥꯎꯗ ꯍꯥꯞꯆꯤꯜꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯎꯃꯪꯗ ꯆꯠꯂꯝꯃꯤ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗ ꯈꯥꯡꯄꯣꯛꯁꯪ ꯑꯃ ꯁꯥꯔꯒ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯃꯍꯥꯛꯀꯤ ꯃꯄꯨ ꯑꯗꯨ ꯑꯇꯣꯞꯄ ꯂꯩꯕꯥꯛꯇ ꯖꯍꯥꯖ ꯇꯣꯡꯗꯨꯅ ꯂꯂꯣꯟꯕ ꯆꯠꯀꯗꯧꯔꯦ ꯍꯥꯏꯕ ꯃꯍꯥꯛꯅ ꯇꯥꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯄꯦꯅꯤ ꯑꯗꯨ ꯃꯍꯥꯛꯀꯤ ꯃꯄꯨꯗꯨꯒꯤ ꯃꯅꯥꯛꯇ ꯄꯨꯔꯛꯂꯝꯃꯤ ꯑꯗꯨꯒ ꯃꯉꯣꯟꯗ ꯄꯦꯅꯤ ꯑꯃꯗꯨꯅ ꯂꯩꯕ ꯌꯥꯕ ꯑꯃ ꯃꯤꯔꯩꯕꯥꯛꯇꯒꯤ ꯂꯩꯕꯤꯔꯛꯅꯕ ꯄꯤꯔꯝꯃꯤ꯫ ꯌꯨꯝꯕꯨ ꯑꯗꯨꯅ ꯃꯉꯣꯟꯗꯒꯤ ꯄꯦꯅꯤ ꯑꯃꯗꯨ ꯂꯧꯔꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯁꯣꯏꯗꯅ ꯃꯤꯔꯩꯕꯥꯛꯇꯒꯤ ꯃꯍꯥꯛꯀꯤꯗꯃꯛ ꯄꯦꯅꯤ ꯑꯃꯗꯨꯅ ꯂꯩꯕ ꯀꯣꯟꯅꯕ ꯄꯣꯠ ꯑꯃ ꯂꯩꯔꯛꯀꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯏꯅꯥꯛ ꯈꯨꯟꯕ ꯅꯨꯄꯥ ꯑꯗꯨ ꯃꯍꯥꯛꯀꯤ ꯂꯂꯣꯟꯕ ꯆꯠꯅꯕ ꯊꯣꯔꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯁꯃꯨꯗ꯭ꯔ ꯈꯣꯡꯕꯥꯟ ꯌꯧꯔꯛꯄ ꯃꯇꯝꯗ ꯑꯉꯥꯡ ꯈꯔꯅ ꯍꯧꯗꯣꯡ ꯑꯃ ꯍꯥꯠꯅꯕ ꯄꯨꯔꯝꯕꯗꯨ ꯊꯦꯡꯅꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯍꯧꯗꯣꯡ ꯑꯗꯨꯕꯨ ꯁꯃꯨꯗ꯭ꯔꯗ ꯊꯥꯗꯒꯦ ꯇꯧꯕꯗꯨ ꯎꯕꯗ ꯃꯍꯥꯛꯅ ꯑꯉꯥꯡꯁꯤꯡ ꯑꯗꯨꯗ ꯍꯥꯏꯔꯝꯃꯤ, "ꯑꯉꯥꯡꯁꯥ, ꯅꯈꯣꯏꯅ ꯇꯧꯔꯤꯕꯗꯨꯕꯨ ꯀꯔꯤꯅꯣ?" ꯑꯉꯥꯡꯁꯤꯡ ꯑꯗꯨꯅ ꯈꯨꯝꯂꯛꯂꯝꯃꯤ, "ꯃꯁꯤꯒꯤ ꯍꯧꯗꯣꯡꯁꯤ ꯀꯔꯤꯃꯠꯇ ꯀꯥꯟꯅꯗ꯭ꯔꯦ, ꯑꯩꯈꯣꯏꯗ ꯃꯥꯡꯅꯕ ꯇꯧꯔꯦ꯫ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯏꯁꯤꯡꯗ ꯊꯥꯗꯗꯨꯅ ꯍꯥꯠꯇꯣꯛꯀꯦ ꯇꯧꯕꯅꯤ." ꯏꯅꯥꯛ ꯈꯨꯟꯕ ꯅꯨꯄꯥ ꯑꯗꯨꯅ ꯂꯥꯏꯔꯕ ꯅꯨꯄꯥꯗꯨꯅ ꯄꯤꯔꯛꯄ ꯄꯦꯅꯤꯗꯨ ꯃꯈꯣꯏꯗ ꯄꯤꯔꯝꯃꯤ꯫ ꯑꯉꯥꯡꯁꯤꯡꯗꯨ ꯄꯦꯅꯤꯗꯨ ꯎꯕꯗ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯍꯧꯗꯣꯡ ꯑꯗꯨ ꯏꯅꯥꯛ ꯈꯨꯟꯕ ꯅꯨꯄꯥ ꯑꯗꯨꯗ ꯄꯤꯔꯛꯂꯝꯃꯤ꯫ ꯏꯅꯥꯛ ꯈꯨꯟꯕ ꯅꯨꯄꯥ ꯑꯗꯨꯅ ꯍꯧꯗꯣꯡꯗꯨ ꯂꯧꯔꯒ ꯖꯍꯥꯖ ꯇꯣꯡꯗꯨꯅ ꯂꯂꯣꯟꯕ ꯆꯠꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯈꯣꯡꯆꯠ ꯑꯗꯨꯗ ꯅꯣꯡꯃꯗꯤ ꯑꯀꯟꯕ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯑꯃ ꯊꯦꯡꯅꯔꯝꯃꯤ꯫ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯖꯍꯥꯖ ꯑꯗꯨ ꯃꯥꯏꯀꯩ ꯈꯪꯗꯅ ꯄꯨꯈꯤꯔꯝꯃꯤ꯫ ꯏꯅꯥꯛ ꯈꯨꯟꯕ ꯅꯨꯄꯥꯗꯨ ꯊꯥ 3ꯗꯤ ꯃꯍꯥꯛꯀꯤ ꯂꯝꯕꯤꯗꯨ ꯃꯥꯡꯈꯤꯔꯝꯃꯤ꯫ ꯂꯝꯕꯤ ꯃꯥꯡꯈ꯭ꯔꯕ ꯏꯅꯥꯛ ꯈꯨꯟꯕ ꯅꯨꯄꯥ ꯑꯗꯨꯅ ꯖꯍꯥꯖꯇꯨ ꯁꯨꯝ ꯍꯣꯟꯕꯗ ꯑꯆꯧꯕ ꯂꯥꯟꯕꯟ ꯑꯃꯒꯤ ꯃꯅꯥꯛꯇ ꯊꯨꯡꯂꯝꯃꯤ꯫ ꯂꯥꯟꯕꯟꯗꯨꯒꯤ ꯃꯅꯥꯛꯇ ꯃꯤꯔꯩꯕꯥꯛꯇꯒꯤ ꯂꯥꯟꯕꯟ ꯑꯗꯨꯕꯨ ꯌꯦꯡꯕ ꯏꯅꯥꯛ ꯈꯨꯟꯕ ꯃꯤ ꯃꯌꯥꯝ ꯑꯃ ꯂꯥꯛꯂꯝꯃꯤ꯫ ꯃꯈꯣꯏ ꯃꯌꯥꯝꯗꯨꯒꯤ ꯃꯔꯛꯇꯒꯤ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯕ ꯅꯨꯄꯥ ꯑꯃꯅ ꯏꯅꯥꯛ ꯈꯨꯟꯕ ꯃꯄꯨ ꯑꯗꯨꯕꯨ ꯃꯈꯣꯏꯒ ꯑꯆꯧꯕ ꯆꯥꯛꯂꯦꯟ ꯑꯃ ꯆꯥꯃꯤꯟꯅꯅꯕ ꯕꯥꯇꯣꯟ ꯇꯧꯔꯛꯂꯝꯃꯤ꯫ ꯏꯅꯥꯛ ꯈꯨꯟꯕ ꯃꯄꯨ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯆꯥꯛ ꯆꯥꯕ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯎꯆꯤꯅ ꯃꯐꯝ ꯑꯗꯨ ꯃꯥꯏꯀꯩ 4ꯗ ꯂꯩꯔꯝꯃꯤ꯫ ꯃꯐꯝ ꯑꯗꯨꯗ ꯁꯦꯕꯥ ꯇꯧꯔꯤꯕ ꯁꯦꯕꯥꯔꯤ ꯃꯌꯥꯝꯗꯨꯅ ꯎꯆꯤꯁꯤꯡ ꯑꯗꯨ ꯇꯦꯕꯜꯗ ꯀꯥꯔꯛꯄ ꯁꯪꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯏꯅꯥꯛ ꯈꯨꯟꯕ ꯃꯄꯨ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯕ ꯅꯨꯄꯥ ꯑꯗꯨꯗ ꯍꯥꯏꯔꯝꯃꯤ, "ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯤꯕꯣ?" ꯃꯈꯣꯏꯒꯤ ꯃꯔꯨ ꯑꯣꯏꯕ ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯈꯪꯗ꯭ꯔꯦꯗ ꯃꯔꯨꯞ, ꯑꯩꯈꯣꯏꯗꯤ ꯁꯨꯃꯥꯏꯅ ꯁꯨꯝ ꯇꯧꯗꯨꯅ ꯂꯩꯔꯕꯅꯤ꯫ ꯑꯩꯈꯣꯏꯗꯤ ꯃꯁꯤꯒꯤ ꯎꯆꯤ ꯃꯌꯥꯝꯁꯤꯅ ꯆꯥꯐꯝ ꯊꯛꯐꯝꯒ ꯑꯃꯠꯇ ꯈꯪꯗ꯭ꯔꯕꯅꯤ꯫ ꯇꯨꯝꯕꯗꯁꯨ ꯎꯆꯤꯁꯤꯡꯁꯤꯅ ꯇꯨꯝꯐꯝ ꯂꯥꯛꯐꯝ ꯈꯪꯗ꯭ꯔꯕꯅꯤ꯫ ꯃꯈꯣꯏꯅ ꯆꯪꯕ ꯉꯝꯗꯅꯕ ꯑꯩꯈꯣꯏꯗꯤ ꯎꯄꯨ ꯁꯦꯝꯂꯒ ꯃꯗꯨꯒꯤ ꯃꯅꯨꯡꯗ ꯇꯨꯝꯂꯕꯅꯤ꯫ ꯅꯠꯇ꯭ꯔꯕꯗꯤ ꯃꯈꯣꯏꯅ ꯅꯥꯀꯣꯡꯗꯒ ꯄꯪꯆꯪꯗ ꯆꯪꯂꯛꯏ." ꯃꯗꯨ ꯇꯥꯕꯗ ꯏꯅꯥꯛ ꯈꯨꯟꯕ ꯌꯨꯝꯕꯨ ꯑꯗꯨꯅ ꯂꯥꯏꯔꯕ ꯅꯨꯄꯥꯗꯨꯅ ꯄꯤꯔꯛꯄ ꯄꯦꯅꯤ ꯑꯃꯗꯨꯅ ꯂꯩꯔꯛꯄ ꯍꯧꯗꯣꯡꯗꯨ ꯅꯤꯡꯁꯤꯡꯂꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯈꯣꯏꯗ ꯍꯥꯏꯔꯝꯃꯤ, "ꯑꯩꯒꯤ ꯖꯍꯥꯖꯇ ꯎꯆꯤꯁꯤꯡ ꯑꯁꯤꯕꯨ ꯍꯥꯠꯄ ꯉꯝꯕ ꯍꯧꯗꯣꯡ ꯑꯃ ꯂꯩꯍꯧꯔꯤ꯫ ꯍꯧꯗꯣꯡꯗꯨꯅ ꯅꯈꯣꯏꯒꯤ ꯎꯆꯤ ꯃꯌꯥꯝꯁꯤꯗꯤ ꯅꯨꯃꯤꯠ 2-3ꯗ ꯂꯣꯏꯅ ꯍꯥꯠꯈꯤꯒꯅꯤ." ꯃꯈꯣꯏꯒꯤ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯕ ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯃꯔꯨꯞ, ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯍꯧꯗꯣꯡꯗꯨ ꯑꯩꯈꯣꯏꯗ ꯄꯤꯔꯣ꯫ ꯅꯍꯥꯛꯅ ꯍꯥꯏꯔꯤꯕꯗꯨꯅ ꯆꯨꯝꯂꯕꯗꯤ ꯅꯍꯥꯛꯀꯤ ꯖꯍꯥꯖꯇꯨ ꯁꯅꯥ ꯂꯨꯄꯥꯅ ꯄꯤꯛ ꯊꯟꯅ ꯍꯥꯞꯀꯦ." ꯆꯥꯛꯂꯦꯟꯗꯨ ꯆꯥꯔꯕ ꯃꯇꯨꯡꯗ ꯏꯅꯥꯛ ꯈꯨꯟꯕ ꯌꯨꯝꯕꯨ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯖꯍꯥꯖꯇ ꯂꯩꯍꯧꯔꯤꯕ ꯍꯧꯗꯣꯡꯗꯨ ꯂꯧꯔꯝꯃꯤ ꯑꯗꯨꯒ ꯃꯈꯣꯏꯗ ꯄꯤꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯍꯥꯏꯔꯝꯃꯤ, "ꯃꯔꯨꯞꯁꯤꯡ, ꯍꯧꯖꯤꯛꯇꯤ ꯅꯈꯣꯏ ꯎꯄꯨ ꯃꯅꯨꯡꯗ ꯇꯨꯝꯗ꯭ꯔꯕꯁꯨ ꯌꯥꯔꯒꯅꯤ, ꯑꯗꯨꯕꯨ
ꯃꯍꯥꯛꯅ ꯍꯥꯏꯔꯤꯕꯗꯨ ꯃꯈꯣꯏꯅ ꯊꯥꯖꯔꯝꯗꯦ꯫ ꯃꯈꯣꯏꯗꯤ ꯍꯥꯟꯅꯒꯨꯝꯅ ꯎꯄꯨ ꯃꯅꯨꯡꯗ ꯇꯨꯝꯂꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯇꯤ ꯃꯄꯥꯟꯗ ꯇꯨꯝꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯍꯧꯗꯣꯡꯗꯨ ꯊꯥꯗꯣꯛꯂꯝꯃꯤ꯫ ꯍꯧꯗꯣꯡꯗꯨꯅ ꯎꯆꯤꯁꯤꯡꯗꯨ ꯍꯥꯠꯂꯝꯃꯤ꯫ ꯎꯆꯤꯁꯤꯡ ꯑꯗꯨ ꯃꯗꯨ ꯎꯕꯗ ꯃꯈꯣꯏ ꯖꯍꯥꯖꯇꯨ ꯊꯥꯗꯣꯛꯇꯨꯅ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯍꯧꯗꯣꯡꯗꯨꯅ ꯍꯥꯠꯈꯤꯕ ꯎꯆꯤ ꯃꯌꯥꯝꯗꯨ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯣꯡꯉꯥꯜꯂꯛꯄꯗ ꯃꯈꯣꯏ ꯍꯧꯒꯠꯂꯛꯄꯗ ꯎꯆꯤꯁꯤꯡ ꯑꯗꯨ ꯀꯥꯗꯨꯗ ꯁꯤꯗꯨꯅ ꯂꯩꯔꯝꯕꯗꯨ ꯃꯈꯣꯏꯅ ꯊꯦꯡꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯎꯆꯤ ꯑꯃ ꯑꯅꯤꯗꯤ ꯃꯈꯣꯏꯒꯤ ꯃꯈꯨꯟꯗꯒꯤ ꯅꯥꯟꯊꯣꯛꯈꯤꯅꯕ ꯀꯟꯅ ꯍꯣꯠꯅꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯍꯨꯝꯅꯤꯒꯤ ꯃꯇꯨꯡꯗꯗꯤ ꯃꯐꯝ ꯑꯗꯨꯗ ꯎꯆꯤ ꯑꯃꯠꯇ ꯂꯩꯔꯝꯗꯦ꯫ ꯑꯗꯨꯗꯒꯤꯗꯤ ꯃꯈꯣꯏꯅ ꯏꯅꯥꯛ ꯈꯨꯟꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯖꯍꯥꯖ ꯑꯗꯨ ꯁꯅꯥ ꯂꯨꯄꯥꯅ ꯄꯤꯛ ꯊꯟꯅ ꯍꯥꯞꯄꯤꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯍꯧꯗꯣꯡꯗꯨꯁꯨ ꯂꯩꯈꯤꯔꯝꯃꯤ꯫ ꯑꯗꯨꯗꯒꯤꯗꯤ ꯏꯅꯥꯛ ꯈꯨꯟꯕ ꯃꯄꯨ ꯑꯗꯨꯁꯨ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯌꯨꯝ ꯌꯧꯔꯛꯄ ꯃꯇꯝꯗ ꯂꯥꯏꯔꯕ ꯅꯨꯄꯥ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯃꯥꯒꯤꯗꯃꯛ ꯄꯦꯅꯤ ꯑꯃꯗꯨꯅ ꯃꯤꯔꯩꯕꯥꯛꯇꯒꯤ ꯀꯔꯤ ꯂꯩꯔꯛꯄꯒꯦ ꯍꯪꯕ ꯂꯥꯛꯂꯝꯃꯤ꯫ ꯏꯅꯥꯛ ꯈꯨꯟꯕ ꯅꯨꯄꯥ ꯑꯗꯨꯅ ꯅꯤꯡꯊꯤꯖꯅ ꯀꯛꯂꯕ ꯃꯥꯔꯕꯜ ꯑꯃ ꯂꯧꯊꯣꯔꯛꯂꯝꯃꯤ ꯑꯗꯨꯒ ꯂꯥꯏꯔꯕ ꯅꯨꯄꯥ ꯑꯗꯨꯗ ꯄꯤꯔꯝꯃꯤ꯫ ꯂꯥꯏꯔꯕ ꯅꯨꯄꯥ ꯑꯗꯨꯗꯤ ꯃꯗꯨ ꯎꯕꯗ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯥꯔꯕꯜ ꯑꯗꯨ ꯃꯌꯨꯝꯗ ꯄꯨꯔꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯥꯔꯕꯜ ꯑꯗꯨꯗꯒꯤ ꯇꯦꯕꯜ ꯑꯃ ꯁꯦꯝꯂꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯃꯍꯥꯛꯅ ꯎꯃꯪꯗꯨꯗꯒꯤ ꯎ ꯌꯥꯟꯕ ꯆꯠꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯍꯜꯂꯛꯄꯗꯗꯤ ꯃꯥꯔꯕꯜ ꯑꯗꯨ ꯁꯅꯥ ꯑꯣꯜꯂꯝꯃꯤ ꯑꯗꯨꯒ ꯅꯨꯃꯤꯠꯀꯨꯝꯅ ꯂꯪꯂꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯈꯥꯡꯄꯣꯛꯁꯪ ꯑꯗꯨ ꯄꯨꯡꯉꯥꯟ ꯉꯥꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛ ꯃꯗꯨ ꯎꯕꯗ ꯀꯤꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯃꯄꯨꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯂꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯝꯃꯤ, "ꯃꯄꯨ ꯏꯕꯨꯡꯉꯣ, ꯅꯍꯥꯛꯅ ꯑꯩꯉꯣꯟꯗ ꯄꯤꯔꯛꯂꯤꯕꯗꯨ ꯀꯔꯤꯅꯣ? ꯃꯗꯨ ꯑꯩꯒꯤ ꯑꯣꯏꯕ ꯉꯝꯂꯣꯏ꯫ ꯂꯥꯛꯑꯣ, ꯑꯩꯒꯤ ꯈꯥꯡꯄꯣꯛꯁꯪꯗ ꯆꯠꯇꯨꯅ ꯑꯃꯨꯛꯇ ꯌꯦꯡꯂꯨꯁꯤ꯫ ꯏꯅꯥꯛ ꯈꯨꯟꯕ ꯅꯨꯄꯥ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯈꯥꯡꯄꯣꯛꯁꯪ ꯑꯗꯨꯗ ꯆꯠꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨꯗ ꯑꯉꯛꯄꯗꯨ ꯎꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯂꯥꯏꯔꯕ ꯅꯨꯄꯥꯗꯨꯗ ꯍꯥꯏꯔꯛꯂꯝꯃꯤ, "ꯏꯆꯥꯅꯨꯄꯥ, ꯑꯩ ꯍꯧꯖꯤꯛꯇꯤ ꯈꯪꯂꯦ, ꯄꯨꯝꯅꯃꯛꯁꯤ ꯏꯁꯣꯔ ꯃꯍꯥꯛꯀꯤ ꯊꯧꯁꯤꯜꯅꯤ꯫ ꯑꯩꯅ ꯅꯉꯣꯟꯗ ꯑꯔꯥꯟꯕ ꯑꯃ ꯇꯧꯈ꯭ꯔꯦ꯫ ꯅꯍꯥꯛꯅ ꯑꯩꯒꯤ ꯌꯨꯝꯗ ꯂꯩꯔꯤꯕ ꯅꯍꯥꯛꯀꯤ ꯄꯦꯅꯤ ꯑꯗꯨꯅ ꯂꯩꯔꯛꯄ ꯁꯅꯥ ꯂꯨꯄꯥ ꯃꯌꯥꯝꯗꯨ ꯂꯧꯔꯨ ꯂꯥꯛꯑꯣ." ꯏꯅꯥꯛ ꯈꯨꯟꯕ ꯅꯨꯄꯥ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯖꯍꯥꯖꯇ ꯄꯨꯔꯛꯄ ꯁꯅꯥ ꯂꯨꯄꯥ ꯃꯌꯥꯝꯗꯨ ꯂꯥꯏꯔꯕ ꯅꯨꯄꯥꯗꯨꯗ ꯄꯤꯔꯝꯃꯤ꯫ ꯃꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤꯗꯨꯁꯨ ꯃꯉꯣꯟꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯣꯏꯅ ꯂꯨꯍꯣꯡꯕꯤꯔꯝꯃꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯂꯥꯏꯔꯕ ꯅꯨꯄꯥ ꯑꯗꯨ ꯏꯅꯥꯛ ꯈꯨꯟꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯆꯥꯅꯨꯄꯤꯒ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯈ꯭ꯔꯦ꯫ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯋꯥꯔꯤ ꯑꯁꯤ ꯂꯤꯕꯗ ꯁꯣꯏꯈꯤꯕ ꯌꯥꯎꯔꯕꯁꯨ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯅ ꯉꯥꯛꯄꯤꯅꯕ ꯅꯣꯜꯂꯨꯛꯅ ꯍꯥꯏꯖꯔꯤ꯫